ꯉꯁꯤꯗꯤ ꯑꯃꯨꯛ ꯏꯊꯟꯗ ꯆꯥꯖꯗꯣꯔꯦ. ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯖꯥꯡꯅ ꯉꯥ ꯇꯨꯡꯍꯟꯕꯤꯗꯣ ꯇꯥꯎꯊꯣꯛꯑꯒ ꯊꯣꯡꯕꯅꯦ. ꯑꯗꯨꯒ ꯁꯤꯅ ꯁꯦꯕꯣꯠꯀ ꯉꯥꯒ ꯏꯔꯣꯟꯕ. ꯑꯗꯨꯒ ꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯒꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯖꯔꯛꯑꯒꯦ. ꯆꯥꯕ ꯍꯧꯔꯛꯑꯣ. ꯅꯍꯥꯟ ꯂꯩꯔꯨꯕꯅꯦꯕ ꯉꯥꯁꯦ ꯈꯪꯕ꯭ꯔꯥ. ꯉꯥ ꯂꯩꯕ ꯆꯠꯄꯗꯤ ꯅꯠꯇꯕ. ꯏꯟꯖꯥꯡ ꯀꯩꯀꯩ ꯆꯦꯡ ꯀꯩꯀꯩ ꯂꯧꯕ ꯆꯠꯄꯗ ꯇꯨꯡꯍꯟꯕꯤꯗꯣ ꯌꯥꯎꯔꯝꯃꯦꯅ ꯌꯥꯝꯗꯕꯤꯗ ꯀꯦꯖꯤ ꯑꯃ ꯂꯧꯔꯛꯄꯅꯦ. ꯑꯗꯨꯅ ꯆꯥꯁꯦ. ꯌꯥꯝ ꯆꯥꯎꯔꯒꯦ. ꯍꯥꯎꯔꯦ. ꯆꯥꯕꯗꯤ ꯀꯤꯖꯕꯅꯦ ꯑꯗꯣ ꯆꯥꯔꯒ ꯊꯨꯝ ꯈꯔ ꯀꯜꯂꯦ ꯑꯩꯉꯣꯟꯗ. ꯑꯗꯨꯒ ꯉꯥꯒ ꯇꯧꯕꯁꯨ ꯑꯃꯨꯛ ꯍꯥꯎꯕꯅꯦ. ꯍꯥꯎꯋꯦ. ꯐꯨꯖꯜꯂꯒ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦ. ꯄꯦꯁꯦꯟꯅ ꯀꯌꯥ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗꯦ. ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯒ ꯎꯏꯔꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯩ ꯆꯥꯕ ꯃꯇꯝꯗ. ꯑꯩꯈꯣꯏ ꯆꯥꯛ ꯆꯦꯡꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯎꯋꯦ. ꯂꯨꯄꯥ ꯀꯌꯥ ꯄꯤꯕꯅꯣ ꯈꯪꯕ꯭ꯔꯥ. ꯁꯤꯅ ꯍꯨꯝꯐꯨ-5 ꯄꯤ. ꯌꯨꯝꯗꯗꯤ ꯀꯌꯥ ꯄꯤꯕꯅꯣ ꯈꯪꯗꯦ ꯕꯥꯁꯃꯇꯤ ꯆꯦꯡ. ꯇꯨꯡꯍꯟꯕꯤꯁꯦ ꯃꯔꯨ ꯌꯥꯝ ꯌꯥꯎꯗꯕꯒꯤ ꯆꯥꯕ ꯍꯩꯕ ꯋꯥꯅꯤ. ꯑꯁ ꯔꯧꯒ ꯊꯣꯡꯉꯗꯤ ꯃꯔꯨ ꯄꯟꯕꯗ ꯁꯤꯔꯅꯤ. ꯚꯤꯗꯤꯑꯣꯁꯦ ꯃꯈꯜ ꯅꯝꯒꯦ ꯇꯧꯕꯁꯦ ꯑꯣꯐ ꯂꯩꯇꯦ ꯁꯝꯗꯦ ꯍꯥꯏꯕ. ꯀꯦꯖꯤꯗ 100ꯒ 90 ꯄꯤꯔ ꯂꯩꯔꯛꯏꯅꯦ. ꯇꯨꯡꯍꯟꯕꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦ. ꯑꯄꯤꯛꯄ ꯅꯠꯇꯦ ꯇꯨꯡꯍꯟꯕꯤ ꯃꯄꯤ ꯍꯥꯏꯇꯥꯔꯦ. ꯅꯍꯥꯟ ꯔꯧ 10 ꯄꯤꯍꯧꯋꯦ.
video nungai-nungai ba hapchirake nunti video sa nang mapangga hindi sa pala nagwaraga halani tumba na kaya nanungayan buwan na nun kumawala pa yung laman apaan sa pangga dapat nih kan dan nggak banyak tahu kan sulit paling enggakเลยใช่ไหมนะไอ้จากคือดูประพานLumayan ay kasi nila sa YouTube na di like, subscribe to video mo aduha comment nung ay ba gamang i-video matang dati kaya daw ugen na ang kay video sa hog ngay mình na gam hay ke matang ma'am tamaga nung ay ba video hap sa kaya do may ang hindi ay sa video na i-video sa tinina kasi lagi na